ꯉꯁꯤꯁꯦ ꯃꯌꯥꯝꯒꯤ ꯀꯥꯡꯂꯦꯟꯒꯤ ꯑꯣꯏꯅ ꯈꯦꯆ꯭ꯔꯤ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯦꯀꯣ ꯉꯁꯤꯁꯦ ꯈꯦꯆ꯭ꯔꯤ ꯑꯣꯏꯅ ꯄꯨꯖꯔꯦ ꯅꯍꯥꯟꯁꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯥꯏ ꯅꯨꯃꯤꯠꯇꯗꯤ ꯆꯥꯖꯕ ꯅꯠꯇꯦ ꯇꯣꯉꯥꯟꯕ ꯅꯨꯃꯤꯠꯇ ꯆꯥꯖꯕꯅꯦ ꯑꯗꯣ ꯅꯍꯥꯟꯗꯤ ꯆꯤꯛꯀꯟ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯛꯑꯦ ꯑꯗꯨꯗꯣ ꯂꯥꯏ ꯅꯨꯃꯤꯠꯇ ꯆꯥꯖꯕ ꯅꯠꯇꯦꯅ ꯆꯥꯖꯈꯤꯕꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯈꯦꯆ꯭ꯔꯤꯗꯣ ꯇꯧꯖꯔꯦ ꯄꯀꯧꯔꯥ ꯑꯃ ꯊꯣꯡꯉꯦ ꯂꯐꯨ ꯏꯔꯣꯟꯕꯁꯨ ꯃꯌꯥꯝ ꯍꯥꯞꯄꯤꯔꯛꯑꯣꯅ ꯍꯥꯞꯆꯔꯦ ꯑꯃꯨꯛ ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯍꯋꯥꯏꯒ ꯀꯩ ꯊꯣꯡꯕ ꯍꯥꯏꯗꯤ ꯇꯤꯜꯍꯧꯅꯦ ꯃꯣꯔꯣꯛ ꯉꯧꯕ ꯑꯃ ꯂꯩꯖꯔꯦ ꯑꯗꯨ ꯀꯣꯕꯤ ꯁꯥꯡꯒ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯛꯁꯨ ꯂꯥꯝꯃꯦꯀꯣ ꯃꯊꯦꯜ ꯃꯌꯥꯝ ꯊꯣꯡꯕꯗ ꯑꯗꯣ ꯃꯣꯔꯣꯛꯁꯨ ꯁꯤꯂꯦꯔꯦ ꯑꯩ ꯉꯁꯤ ꯃꯣꯔꯣꯛ ꯑꯇꯥꯎꯕꯁꯦ ꯁꯤꯁꯦ ꯂꯣꯏꯅ ꯍꯥꯞꯄꯅꯦ ꯑꯩ ꯆꯥꯅꯤꯡꯉꯦ ꯁꯤꯁꯦ ꯌꯥꯝ ꯁꯥꯗꯦꯀꯣ ꯑꯗꯣ ꯑꯩꯅ ꯆꯥꯅꯤꯡꯉꯦꯅ ꯇꯣ ꯅꯍꯥꯟꯒꯤ ꯂꯐꯨ ꯀꯩꯅꯣꯁꯦ ꯀꯔꯤ ꯎꯁꯣꯏꯁꯤ ꯂꯩꯔꯦꯀꯣ ꯅꯍꯥꯟꯒꯤꯗꯣ ꯈꯔ ꯃꯍꯤ ꯂꯥꯡꯉꯦꯅ ꯍꯥꯏ ꯑꯗꯣ ꯃꯍꯤ ꯂꯥꯡꯍꯜꯂꯤꯁꯦ ꯑꯉꯥꯡꯅ ꯆꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯪꯃꯟꯕꯗꯣ ꯑꯗꯨꯒꯤ ꯃꯍꯤ ꯈꯔ ꯂꯥꯡꯍꯟꯖꯕꯅꯦ ꯍꯥꯎꯋꯦ ꯄꯀꯧꯔꯥꯁꯤ ꯂꯩꯔꯦꯀꯣ ꯒꯣꯔꯃꯣ ꯆꯥꯒꯦ ꯂꯐꯨ ꯃꯤꯊꯥꯏ ꯍꯥꯎꯖꯕ ꯃꯣꯔꯣꯛ ꯁꯥꯏ ꯍꯥꯎꯋꯦ ꯅꯍꯥꯟ ꯄꯀꯧꯔꯥ ꯊꯣꯡꯕꯁꯦ ꯑꯩ ꯇꯟ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯈꯨꯠꯇ ꯌꯥꯝ ꯍꯩꯁꯦꯀꯣ ꯍꯩꯇꯕꯅꯤꯅ ꯍꯥꯏꯗꯤ ꯑꯍꯩꯕꯗꯣ ꯑꯗꯨꯝ ꯊꯣꯡꯖꯕꯅꯦ ꯑꯗꯨꯗ ꯇꯟ ꯃꯥꯟꯕ ꯈꯣꯠꯄꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯃꯥꯟꯒꯗ꯭ꯔꯅ ꯇꯧꯕꯅꯦ ꯑꯗꯨꯝ ꯊꯣꯡꯉꯒꯗꯤ ꯂꯥꯛꯑꯦ ꯀꯌꯥꯝ ꯋꯥꯈꯠꯄ ꯅꯦꯝꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯈꯥꯏꯗꯣꯏ ꯍꯥꯎꯋꯦ ꯃꯥꯏꯔꯦꯟ ꯊꯣꯡꯉꯦ ꯇꯧꯅꯦꯕ ꯃꯥꯏꯔꯦꯟꯁꯦ ꯁꯤꯒꯤꯗꯤ ꯍꯥꯎꯇꯦ ꯊꯨꯝꯃꯦ ꯆꯥꯅꯤꯡꯗꯦꯕ ꯑꯗꯨ ꯂꯩꯗꯅꯤ
ꯂꯐꯨꯁꯦ ꯃꯪꯒꯟꯒ ꯏꯔꯣꯟꯕꯅꯦ ꯉꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯦ ꯂꯥ ꯄꯥꯏꯗꯣꯔꯦ ꯊꯝꯅꯥꯗ ꯆꯥꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯗꯧꯅꯤꯀꯣ ꯊꯝꯅꯥꯗ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯁꯤꯗꯩꯗꯤ ꯉꯁꯤꯗꯤ ꯂꯣꯏ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯤꯅ ꯄꯥꯝꯕꯤ ꯇꯥꯔꯒꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ